Hello guys! Mami Mapao gi ngasigi nifuga mathoirak shuba episode asida yang tabiriba khwai pumnamakpu taramna okchari. Mamang episode kidamakta mayamna pibirakhiba suggestion amani feedback singidamakta su thagatpa phongdokchabaga loinana ikoknona khurumjari. Impact TV da sandokchariba thoram asigi ngasigi oina thamjariba mapao singadu khanghanjage. Ahanba oina thamjariba asi RJ Star Production na sponsor tawduna actor amadi actress singi oiba audition ama pangthokibagi mapauni. Nat ki oiba chatnalon kayada yungfam oiduna pangthokadaba maitai chanu haina mingthomba beauty pageant ki audition na ngasigi ani shiba mapau oina thamjari. Ahum sub oina thamjari ba asina amikna sinduna taraga mangarak shuba Manipur matan isai numit pangthoklagani haina laukthokibagi mapauni. Mistress Iowa India ki title Manipuri ningona laurakibagi mapauna mari shiba oina thamjari. Mga shubo oina thamjari ba asina Tamfamani film gi official song release tawkibagi mapauni. Nokfade gi tarat shuba volume release tawbaga loinana RK Films ki foundation day pangthokibagi mapauna taruk shubo oina thamjari. Yaroi Manipur ngangkhai kaiba yaroi haiba rubraki music CD release tawkibagi mapauna taret shubo oina thamjari. Ngasigi nipan shuba amadi aroiba oina thamjari ba asina Cine Actors Guild Manipur ki Foundation Day pangthokibagi mapauni. So folks, ahanba oina thamjariba RJ Star Production na sponsor tawduna actor amadi actress singi oiba audition pangthokibagi mapau asi kamdawbagi haibadu na ingkamasi. Hello everyone, this is Tenzing. Adu ako yung lairibang pam asina Manipur Press Club tani. Ay 360 production gi hemanta kuman film gi ngasi RJ production sponsor tawraga chathariba actor amsung actress singi audition asida mayam ngasi lakliba mapam kaya dagi lakliba actors oiningba actress oiningba khudingmaktagi kari kari wakhalon khara mayam puna khangminamagi tanja do lominasi. So let's go inside. Cine Directors Guild Manipur ki midyeng makhada 360 Pictures na mapung oiba thawdang lauduna production house asigi film amadi music video production sing da shaktam langgadaba mamiroi singi audition nama major khulda leiba Manipur Press Club da pangthokre. Impact TV amadi Mami Taibang ani matangshina media partner amadi online partner oiduna pangthokiba thawram adu RJ Star Production sponsor tawduna chathakibani. Film gi taibangda khongdan ningbagi ikhau langjaba mioi kyana saruk yakiba audition aduda saknairaba filmmaker Ozit Babu amadi yoi mayai mongsaba loina superstar Bala Hizam amadi Soma Laishramga loinana fashion designer Raba Khangemamna punna jury members singoina saruk yaki. Audition se chatharak pase sum chathaba hore adu hoji phauda laiba contestants sing se adi actors sum actress sing se moi gi performance kamai tobi hoji phauda serial 4-5 yoksan gre ko aduga khai tare yamna talented artist yam leire Manipur se koina khalu daba. It's a good platform for all the newcomers which is going to become up aduga sumaina tawba se yam toina to honinge not it's a very good initiative for this production house and also other production house mayam su leire dana ka moi se tawraga saina nongna talent leire ba kaya ma leire Manipur da moi mayam se bokoina karamba khoi gi platform se kumain pukhala khadage na tawraga moi de chance amom pbi se compulsory hoina khale not just this level but any notice level su buthok pibe yare hojikti competition level se yam wange natra so yam phaina khale tungi oirpa yaba soma laishram amamuk natragana balahizam amamuk tholokpa yaba chances ka lai tardi sama hoida di sum amagumba hai tare sigum ama tholokpa jida sama hoida kitang kari phobi ge habidi kitang akoi je insecurity phawra natragana somna kan ge kari views. Why insecurities get away powder? We are happy and we'll be very proud of them. Adugi da makta sune khoi ngasi phammi se have the akoi degi henba mayam tholok suno na khallaga ne akoi su mai oirakadani Manipur gi su mai oirakadani. So why insecurities? Anoba acting tawjaningba makhata na sigi profession sida lainingba mioi singa ngasai kaino tawna hanba se face to face thing na hallaga sumaina mukhoida moi gi apam pam da phungdokpa dagi khoi gi ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯁꯤꯡꯁꯨ ꯁꯦꯌꯔ ꯇꯧꯕ ꯐꯪꯕꯒꯤ ꯁꯨꯃꯥꯏꯅ audition ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯁꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯄꯁꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯗꯥꯏꯃꯟꯇ
ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯔꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯇꯦꯂꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯍꯣꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯣ ꯖꯁ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕꯁꯤꯡꯗꯣ ꯐ꯭ꯂꯣꯟ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯑꯗꯣꯝꯅ ꯇꯧꯅꯤꯡꯕ ꯅꯤꯡꯉꯤꯕꯗꯣ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯣ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯤ ꯃꯄꯥꯎꯒꯤ ꯇꯤꯝꯅ ꯁꯛꯅꯥꯏꯔꯕ ꯐꯤꯜꯝ ꯃꯦꯀꯔ ꯑꯣꯖꯤꯠ ꯕꯥꯕꯨꯒ ꯎꯅꯔꯨꯕꯗ ꯁꯤꯅꯤꯌꯔ ꯗꯤꯔꯦꯛꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯑꯦꯛꯇꯤꯡ ꯇꯝꯕꯒꯤ ꯀꯣꯔꯁꯁꯤꯡ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯈꯠꯂꯛꯈꯤ ꯑꯦꯛꯇꯤꯡꯗꯤ ꯌꯥꯝ ꯃꯁꯛ ꯇꯧꯕ ꯌꯥꯎꯔꯦ ꯁꯤ ꯃꯌꯥꯝꯁꯤ ꯐꯤꯂꯝꯗ ꯆꯪꯉꯀꯥꯟꯗ ꯈꯔ ꯑꯦꯛꯇꯤꯡꯁꯤ ꯈꯔ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯡ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯁꯨꯃꯥꯏꯅ ꯑꯥꯔꯇꯤꯁ ꯑꯅꯧꯕꯁꯨ ꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯕ ꯃꯔꯛꯁꯤꯗ ꯍꯦꯃꯟꯇꯅ ꯃꯥꯒꯤ ꯐꯤꯂꯝꯒꯤ ꯑꯦꯜꯕꯝꯒꯤ ꯅꯧꯅ ꯑꯥꯔꯇꯤꯁ ꯈꯔ ꯂꯧꯒꯅꯦꯅ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯁꯤꯅꯤꯌꯔ ꯗꯤꯔꯦꯛꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯅ ꯑꯦꯛꯇꯤꯡ ꯀꯣꯔꯁ ꯑꯃꯈꯛ ꯍꯥꯡꯒꯗꯧꯔꯤ ꯑꯗꯨꯅ ꯐꯤꯂꯝ ꯄꯥꯝꯕꯤꯕ ꯐꯤꯂꯝ ꯌꯥꯎꯕꯤꯅꯤꯡꯕ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯀꯣꯔꯁꯁꯦ ꯌꯥꯎꯕꯤꯌꯨ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ऑडिशन असिदगी खनगलबा सिंग अदुदा आरजे स्टार प्रोडक्शन की बैनर मखादा हेमंत खुमन की लमजिंग लमताक लोइनना नौना पुथोकदोरिबा आइगी साइगी हेरो न चिंगबा फिल्म सिंगदा ममीरोय ओइना थौदांग लौहनगनी हाइना पानरी हाना ऑडिशन सुमाय यावदमना खतंग निक पुखुबुदि यावे अदुबो आई वाखन आई मोतदे आई ngамजबा थाका तोरमे हाइनिंगे साजे हाना एक्टिंग की लमदा सुम तंगपगा लेब्रा थिएटर गुम यावबीबा लेब्रा कमाय तौबी अदुगुमदि केम लेजदे मूवी गुम येंगागा मतौ तमजबने ngasiगी एक्से आइना कइनो मोइगी फॉर्म द मेन गिबदो अदु काइकुगी डायलॉग गुम खरा कपगी इमोशनल ओबा खरा तोरमे हे दिल्ली यूनिवर्सिटी की आइना मकोक तारपगी सर्टिफिकेट से सेगागी से मार लेजद्रबा मीगी मसाबु अदुक थिनो ने बिखिबा अपुक मसा आई मकपु हिंगना सोरा छुनम गमना खोइदे मपोक खुदिंग नमित न चाउंगम द ओयुको आई ड्रामा दा चाही 13 मु याउजरे आइना पामजबा कैरेक्टर से याम खरा मथोंग खरा चाजदबा लेंगाव थिंगाव लेजबा गुम्बा नतगा बेट नपी गुम्बा सानेंगे हम पकदराना खले खोइ ऑडिशन जे नुंगाइगी अदु जुडी सिंग न हंगकपसे याम लु बंगाक हंगे आइना थिएटर कोइले यावरे हाइरबगे थिएटर दा चाही 13 मु यावरगा कइगी दमकता कइनो दा यावरो इनो फिल्म लाइन सिदा मु ऑडिशन जिदा करिगी मु यावरे इनो हाय आइगी पाखुम दा सुमाय खुममे अनिमक्की खेतनबसे खंगनिंगे हाइना खुममे खोइ आइदि ज्ञान ताजे मोइ ज्ञान तारमगद्रा अन खले अदुना ममी पाउ टीम दगी जो ऑल द वेरी बेस्ट सोइना खलकनी जु खले थैंक यू सो मच फॉर योर टाइम ngasi audition asi kai hatare anoba artist se yam darkar leibidagi rana tarna kari kamai torga logi audition sise senga ano new look che pamba aduga plus akoi film di kumninga ga adi kai de sang do no mai lambi adi hek tak ene phone na kai da hai roje de film kumje ge hai bu jungam da ba adung moi gi weng khak aina hai tare adu plus ai oina ai artist ano ga pamjabagi ai movie sing da artist ano yam taka ओइबा अदुगी जो ओइरे दु मोगी वें खतंग जो आइगी साइड तगी कितंग पीबा ngambran अदुगी करो थिम दैना तौगिब नो ऑडिशन थैंक यू सो मच अचौ इनिशिएटिव am lobi ga damak tam yam punna jung ase hemanta kumanda yam thagalak pa yam phongdok pirai hojiki audition je laiba artist sing sidagi somna khanbadadi kamai kamai na perform taubi adum phajana hojipogi ne lamba dum tawe ngamna aduga sum habet yum dagi kan prepare talk to khop ju khara dum u fange aje ju mo have the audition ni film kumba audition ni album kumba audition ha na acting di compulsory yaw ni ha di man haijaba koina si to ha da ma haiba gaina haijagare adu koina si ha da khangda gaina man chum tongimba plan to lak ko museum yaw yeng mu ngai dum ara sum to hogdo jing kitang magi format masang acting khangni amma khangde kanong ka admaina plan to la ga ni hen ngai ni सिमा दि लंबक यिंगनाबो गाक्तनी माना पामजबत डायलॉग अदुगा पामजब जगोई खंगदे इसै सकबबुदि कन तौद्रे जगोई साबा खंगदे अदुगा एक्टिंग सपोज तौनैबा
एक्ट्रेससिंजना तꯧꯕ पोतो खितंग मतौ तम्मगा माना pamjab adumaina kanu tawragadi yamna kandoni ga. So that was today's audition for H360 Pictures. Mayam yumda laibiba yumna yabidaba oitaragasu audition lakpa ngamhodaba pumnamakpu akoina mathangi audition dadi sukso shoidana yawbinaba ningsingjari. So this is Tenzing with cameraman Derek and you're watching Mami Mapao. Film star di watloi dori helai bakse. Da hemanta kuman gi thorang taseng na thagat ningai ni makha tarakpadasu hena mai pakna puthokpiduna iramdam asidagi magun leiba mamiro kya puthorakpo oibiu. Mathangi anishibu oina thamjariba maitai furuki chatnalon yokhatnaba thorang amu oina chahi khudingi leptana pangthokriba maitai chanu haina mingthonba beauty pageant ki audition pangthokhibagi mapao asi amu mein taminasi. Kanglai khunai asida maitai furuk masing yam silak tabaloina na maitai chanu singi fije chaksa lamcha chajat an chingba kaya da maitop ki lamchat na pirak leba sapu sing asidagi kalhoduna kanglai chanu singba awang thak ta thangat pagaloina na mitop mian cha singa chawro morong na kigadabadagi ngak thok na ba wakhalonda kumjal singani tara taruk tagi hauna lining thok sana mai sana pung LSSP kanglai pak na sinur pang thok pahor kiba maitai chanu gi ahum lak suba changdam na bagi audition tha sigi hoki tang kulum doida pang thok rei Pongpal Ponglam the Labor LSSP office complex the Pangtok audition of the Puna contestant Kuntrata Saru Yaki, High River City Makoi Kun Kangatun September Kuntrati Hona, Tongan Tongan Ba, Maite Joy Channel launch at the Madikunailun, Madilena Ba, Changdam Nabaka, the Saru Yahalab Matung, October Kuntramato, the Manipur State Film Development Society, Auditorium da Grand Finale Pangtok Kadori. अखोई मितई सनु हाइना 2016 दगी पांगथोक्तन लाक्लिबासी कंगई खुनाय असि होगी मितई फुरुकी ओइना मसिंग याम सिलक्तबा इपाई पुना थादोक्तना सेना कोलुको हाइना थंबिरंबा इनात लाइनिंग चनबी फिजे चकचा अखोई सक्तम ओइरिबा असि असुम असुम मांगसलपना मरम ओरगा अखोइना मखोइबु कनबा मखोइबु अवांग बथाक्ता थांगतबिबा इकाई खुमनिबो हाइबसि यामना मथौ ताई खंजरगा मितई सनु हाइबा अथोइबि मिथोलसि पीबगा लोइना मखोइदा इनात लाइनी के मरमदा थक्सी खासी थवलोन चके मरमदा मफुर पुनुक सिबगी वारी कया लिबिदुना मखोइना मानदब फुरुपता मयुम पान खिदनबगी संबल अम खाबग लोइनना मखोइना पोलकदबा चौता नौता अदु अचंगबा मफुर पुनुक सिबा मरिबा पुनुक सिबा मरमदा पुनुक सिबा ओइरकनबगी दमकता सिंजबा मरोइबा पांडब मसिदा सिंजबा पांडबनी Sangdam naba sigi manung channa ningthibi chamlang thogal lonchat fazabi thoidok hendokna haithoi sintoi bi amade mami da maithong fazabi haibana chingba tongan tongan ba mana kya su thamga dori Pumna magasigi matakta sangdam naba sida saru yari ba singu lamdam sigi tongan tongan ba life from len kaya da koina puduna life from singa du matang da khanghan ba seng khaiba wai taiba yumba lon amade phu hobuna chingba kaya asiga loina na u chara thaba lemna ipi bana chingba kaya su sangdam naba sigi saruk sing oiga dori
Lainingthau Sanamahi Sanapung Lawiriba Thaudang, Khwai Pumnamakna, Soidana Thagatnagadaba Thaudangni. Contestant Mayam Dasu, Whiskey Zari. Haujik Amok, Tara Mangarak Shuba, Manipur Matam Isay Numit, Hayeng Amadi Hangchit, Numit Nini Chup Napang Tok Lagani Haina, Amit Yalag Tok Kibagi Mapao Asi Amok, Miintam. Apun Manipur Matam Isay Kanglop Amik na Sibana Pangtok po Manipur Matam Isay Numiki Taramanga Sub Edition Hayeng September Kunmapa na gihugdo ng numit nini na Pangtok Lagani Haina Tha si gihug kibatang kunmanga da Yai School Janmastan na iba Amiki Office ta Loop Asigi Secretary M. Gananjoy na Lautok Ray State Government na 2004 da Matam Isay Numit ay na Lautok Piramba Numit Asidagi Koy Amik na Tarangwa Suba Manipur Matam Isay Numit si Hapta Kangji Pungda Pangtokani aduga team na kogi punna hingminasi punna chakon minasi haiba adumba team duda pangtokadabani numidasi da kogi lifetime achievement award nongthombam nongthon oja nongthon aina khangnaba guru nongthon da tabla thenba oja sida koi lifetime achievement award asi pijaragani numid asida makhal mathel kayagi kogi musical show sing legani instrumental show legani aguba tongan tongan ba community singki modern music ki show legani folk fusion legani nat sankitan samba oja sing ahal singki yamne special oiba show su legani sehi gudingi putokba isai gamari leinaba journal isai haiba amasu phongjagani amikmanipur.org haina thonba website asisu numit asida launch tawbol loinana September ki tang 8 amasung 13 da hapta kangjibungda kogi sehi mada mungtang pangthokpa integration da base tawba punna hingminasi punna sakhaminasi haiba asigi theme sida pangthokpa matam sei numit asigi palan thorom asida mari leinaba kogi social CSO singama masingna ban strike na singba tawidanaba kogi mayamda press ki through da appeal tawjagi Haukraba kumjal lising ani sumna mari dagi hauduna pangthorakliba Manipur Matam Isay Numit haina mingthon ba thauram mase punna hingminasi punna chaukan minasi haiba wakhalon kaluyana pangthokpani hari Aseng Makni Punna Hingminasi, Punna Chaukat Minasi, Haiba Asi, Haujiki Kunai Asida, Yam na Magtangai Fadraba Wafamni. Miyam gi Amik Matam Sangna, Miyam gi Tawal Tawbiko. Manipuri Ningol Anina, Mistress Iowa 2018 gi winner Amadi, second runner up ki title Laurak Kibagi Paudamasi Amo, Miintaminasi. Mrs. Iowa India 2018 gi lemjaning Iowa da title Manipuri Chanu henthoi bi moirang them na fangba ngam krei national gi thak ta pangthok pa sa hen mi changdam na ba sigi second runners up ki title su Manipuri Chanu nunglepam premi na fangba ngam la krei tha sigi hoki batang taramanga da Andaman Nicobar itha ta pangthok ki ba changdam na ba sigi grand finale da India pumba gi khangala ki ba finalist tara humdoina adhoi ahen tanabada Manipuri Chanu ningol ania sina hari ba title sing से फंग ngam lakibani hiram asigi matangda major khulda leba Manipur Press Club ta pangthok paumi sing unaba mada Iowa India gi director Bhumeshan Khavana Iowa India 2018 ase Manik Chan Pan Masala amasung Amar Sine production anina present toba Pan India beauty pageant amane masina nupi amade angang sing gi mathak chathaba miot mine kya gi mayok leiduna women empowerment ta pandam thamli hana fongdoraki Iowa India gi third edition gi grand finale Andaman and Nicobar Island gi 15th of September da pangthokre aduga Manipur dagi winner ani ore amana henthoibi moyang them amana nunglepam premi devi amana henthoibi na winners oina haidi Mrs category gi winner oina low bhange aduga amana premi na second runners up for Mrs category. This is the second time to represent Manipur. Aduga hantak mamang su winners adum oiraga lai mi adum chatpa sing ayamba winners adum oire to hantak su luckily they are the winners again kogi Manipur da su Mrs category ki oina platform je taseng na hagadi sunglei leite national level da chatpa ngamba su aduna this is the first of its kind for since last year dagi chatpa hobani haidi Manipur da direct audition ta matung da Manipur dagi direct entry oraga national pageant da mamang na Mumbai da tawbane handang na Andaman and Nicobar Island da tawbane aduga ani suba the point ama hair gadi hoigi sigumba pageant sigi kaino se khoi Manipur gumba na su support honing bai tare ko haidi Mrs category gi moida phangjadaba chances so haitare ada Manipur da laiba praja sing su moigi winners or pasing gi support tan ko honing Congratulations iche mai henthui bi amadi premi makha taba contest sing desu mai pak po oibiu
Now guys, it's time for a short little break. We will be back soon. Keep watching Impact TV. Welcome back. Impact TV da sandok chariba Mami Mapao bu meyeng tabiriba khwai pumnamakpu amuk hanna taramna okchari. Break ki matung asida AUM production gi banner makhada pangkhat palaknariba tangfamani haina mingthon ba Manipuri feature film gi Hairam Kho haiba isagi music video release tawkhibagi Mapao asi amuk meyeng taminasi. Tampamani film gi Hairam Kho haina mingthon ba ahan ba music video tha sigi auke batang kunma thoida hotel Imphal gi Sangai Banquet Hall da hauna bi matung ina release tawkre. The release of song for the film Tampamani, produced by Motimala Namo and directed by Bhumika Maibam. After many years abroad, I am humbled by the love and appreciation from everyone. This is a big moment for my family, especially my sister Motimala and niece Bhumika, who have worked very hard on Tampamani. Music videos Miam the Safong Thoramada, Chorus Repertory Theatre the Chairman Ratan Thiam, International Choreographer Sonar Chan Ngangomamade, Manipur Public Service Commission the Chairman Lieutenant General Konsam Himalaya Chingba, Lamdamasi Saknaidaba, Mr. Kayasu Sarugyaki, Maxina Araba Madi Bijuna, music video Asida, Maruiba Mamiro Simoina, Sakam Langli. Haidamu Nangi Nungsi haina ifamda Puduna chatlage thamoshida nangi nungsiba Puduna chatlage thamoshida nangi nungsiba. Film asida kanada kari Hairam Kho hairibano khangnaba mayam su soidana isai ase miyeng tabiu. Production team na film asisu athuba matamda puthokpirakani haina thajaba thamjari. Mathangi thamjari ba RK Films ke mapok kumon amadi nokfadegi 13 shiba volume phone khibagi Mapao asi kamdobagi adu khangdokmi. RK Films ki kunmari suba mapok kumon amade nokpade ki taratare suba volume pong bagi thauramama tha sigi hauki batang kunmangada RK Films ki founder Thaudam Ruhini Kumar gi Khurai Thaudam lekai de leiba sangai de pangthokre acham thauramadu gi khudong chaba lauraduna Thaudam Ruhini Kumar na nok bai basi miyobi gi punsigda khwaida gi maru oiri lamdam asida nokpade tauri basing ase tung koina chatpa ngamna raba lenga kasina mateng pangbiba mathau tai haina phongdokhi thauramadu iramdamasigi fagi puba miyoy amadi nokphadi bu khoida zaba miyoy kyana saruk yaki nokphadi se sei kun mari sangsel pasada hujik ti am awaba ma mayong na maram te kanoda koi market se number 1 market se
CD da thoe akoi paine sine henjalakpa adagi adumba yengnaba khonaba mi singji yamna ti leiraga leibinama mi watpa masina chauba akoige CD phongbase da nokfade phongbase da chauba amati koi mayek nori adumapu sahi kunmari se koina tokhai ba struggle tawraga koige nokfade si hingnaba dum honajari mayam support tawbiyo makhata nokfade se koi makhata putoksaki ge haiba wapam simtang thamjanjaga RK Films ki mafamda Mami Mapao ki team nasu kumon gi aifa mangol pizari nokfadi ke tara threat shiba volume su miyam na soidana pamna volume oishanu haina thamjari mathanga lokhat chariba yaroi Manipur ngamkhai kaiba yaroi haiba group rakna puthokpa music CD release tawkibagi Mapao asi na intamna Yaroi Manipur ngam khai kai bi yaroi hena mingthon malebak ning bada yumpam oiba music CD ama tha sigi hauki patang kun manga da major khul da leba Manipur Press Club ta hona bi matung ina release tawkre Roof Rack Production ki makha da putok music CD ado Sahitya Academy New Delhi gi General Council member oina thau puriba Professor Jyoti Chandra Sanasamna release tawkibani tasengna khwai pumna maki mafamda iramdam nungshibagi laibak ningbagi thauna hapa magun leiba isaini thagachari rubrakpu namkhai leitana haujik ngasigi aroiba amadi nipan subu oina thamjariba Cine Actors Guild ki Foundation Day pangthokibagi paudam asi punim yengtamina Film for Manipur ki makhad leriba guild ama wariba Cine Actors Guild Manipur ki taramari raksuba Foundation Day ki thauram tha sigi hauki patang taramari ningthauka ba numitta Manipur State Film Development Society ki ningthina changkol ba auditorium da pangthokre Manipur da leriba nupa amadi nupi mamiroi ayamana member oiduna Government of Manipur the Register Torba Guild asigi Foundation Day gi thauramado yamna chinglem na amadi mapung fana pangthoki haibada thoina haiman bathokloi thauramado Manipur lenga ki amadi saknai raba lamdam asigi mioi kyana saruk yaduna formal oiba tangkak mapung fana pangthoklaba matung actor amadi actress kyana makoi yoiba kanglup ki amadi lanai yoiba entertainment oiba thauram kya pangthokpana mapung oiba saktam oiki Tauramadu Impact TV da live oina telecast tawdun lebak miyam dasu miyeng tahan ki No, please. Oh, sabi na biya doon. Ay, projector naman. Nanbuburo ba may kupta? Ay, kita mo'y nalang liba. Uyang ba't tayo nung shiba ang bador? Karay da bulot lubang ng buwan. Kanana buwan, harap panong karamnat tambihin ang walda. Ay daw ngayon ang kaninong shiba. Nang nahaibal kuding ay naamat tamang haloy. Nang napambal kuding ay nanamang dauhan gay. Paglinda chingaranong ay taron ay nang buding inumushi. Among kaluran na waruran na wakaldo. 14 Cine Actors Guild Foundation Day dumisida after a long time I perform to zabane do ngasi ai koi mai pa hai tai mai pa dance studio ga loina raga koi gi ngasi gi Cine Actors dumisida koi gi mai pa ga loina ai perform to bane do ngasi gi theme aina dance or theme sine koi gi yamung kaiku da gratitude pizaba yamung kaiku se 1920 years muk sujale koi gi film gi industry sida aduna koi gi as a junior moina ai gi koi gi senior superstar
ada akhoi gi junior actor hoina mongda tribute am pizabani sida mayamna loina nungairamgadran khale so I really hope for the best and thank you so much Mami Mapao for covering it. Thank you. मायना खोई दमक ता सिंबी बजे आदि खोई लाइब याम फाबने खोई बिग अपॉर्चुनिटी फंबगा खोई म्याम दु चनबय दमक ता फंबगी दम खराव जे दुगा लाखपी बिगिंग बि म्याम दजु खा ता दम यिंग बिगो नुंगाय नुंगाय बा दम यावरि बने सुमाइना तोयना सिनबजिना अखोइगी तुंगदा हरकपा आर्टिस्ट म्याम खोई ग्लूम कइनो तौबा आइदि पुथोकपा ngang ना खनजय दे माय थामजय aibu tharu mui lai kolda chutlaro ne nahi aigi laika da chutlaro ne nahi aigi laika da injera ke na tum khuje paloi na duna injera ke na tum khuje paloi na duna sumhatle nangna nahaki mino kinungsiba lainamna nahaki mino kinungsiba lainamna punsi aigi manglanung ure Wow, Naiki. Adubudi Actors Guild nidana. Guild ki mapok kumon gidamakta Mami Mapao team na shu wish pizari. Olak pachahi sing da su he na mapung fana pang thok pangambo view. Folks, that's all we have for you in this episode. Matang episode ta ay hen Mapao kaya pudana amuk lakchige. Ngasigi damakta di matang asida pumna maktagi kanya nabigi tanjado lagzage. But you guys, please subscribe our channel on YouTube and send us your feedback. And yes, never forget to press like or dislike. Goodbye.